ꯈꯝꯕꯟꯕꯒꯤ ꯃꯌꯥꯏꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯩꯊꯣꯛꯇꯨꯅ ꯁꯥꯎꯅ ꯆꯠꯀꯦ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯃꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ, ꯌꯥꯝꯃꯨꯡꯅ ꯇꯧꯕ ꯈꯨꯗꯤꯡꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯈꯨꯁꯤ ꯈꯥꯗꯅ ꯄꯨꯔꯤꯕ ꯏꯆꯥꯁꯦ ꯁꯤ ꯄꯟꯗꯨꯅ ꯑꯩ ꯋꯥꯁꯛꯀꯦ꯫ ꯑꯩ ꯌꯥꯝꯃꯨꯡꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯇꯧꯔꯝꯕ ꯊꯣꯛꯂꯒꯗꯤ ꯏꯆꯥꯁꯤ ꯎꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯇꯥꯏꯕꯪꯄꯥꯛꯁꯦ ꯊꯥꯗꯣꯛꯄ ꯑꯣꯏꯖꯒꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯁꯥꯎꯕꯗꯨꯅ ꯃꯥꯡ ꯊꯥꯔꯨꯔꯕꯁꯨ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯄꯥꯝꯃꯨꯕ ꯍꯦꯟꯃꯟꯕꯅ ꯃꯥꯅ ꯑꯁꯨꯝ ꯇꯧꯕꯅꯤ꯫ ꯃꯥꯁꯨ ꯈꯖꯤꯛꯇꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯈꯖꯤꯛ ꯇꯞꯊꯔꯛꯇꯨꯅ, ꯑꯕꯦꯝꯃ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯐꯣꯇꯣꯁꯤ ꯀꯔꯝ ꯀꯥꯟꯗ ꯀꯥꯞꯄ ꯐꯣꯇꯣꯅꯣ? ꯅꯨꯄꯤꯗꯨꯁꯨ ꯃꯥꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯄꯥꯝꯗꯕꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯀꯣꯏꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯀꯥꯞꯈꯤꯕ ꯐꯣꯇꯣꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯣꯇꯣꯗꯨꯁꯨ ꯌꯥꯝꯃꯨꯡꯅ ꯐꯣꯟ ꯊꯨꯒꯥꯏꯕꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯕ ꯐꯣꯇꯣ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯌꯥꯎꯔꯝꯃꯤꯕ? ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯄꯥꯏꯔꯝꯕ ꯑꯦꯐꯕꯤꯗꯒꯤ ꯑꯞꯂꯣꯗ ꯇꯧꯈꯤꯕꯅꯤ꯫ ꯊꯥꯏꯅꯗꯨꯁꯨ ꯄ꯭ꯔꯣꯐꯥꯏꯜ ꯂꯧ ꯊꯝꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯧꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄꯁꯤꯗꯤ ꯁꯦꯡꯅ ꯑꯩꯅ ꯅꯠꯇꯦ꯫ ꯌꯥꯝꯃꯨꯡꯅ ꯌꯥꯗꯕꯗꯒꯤ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯗ꯭ꯔꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨꯗꯤ ꯐꯣꯇꯣꯁꯤ ꯀꯅꯥꯗ ꯂꯩꯒꯦ? ꯀꯦꯔꯣꯂꯤꯟ, ꯏꯔꯤꯛꯉꯥꯟꯕꯤ, ꯌꯦꯁꯅ, ꯆꯅꯨ ꯍꯣꯏ ꯃꯣꯏꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯈꯪꯗꯦ, ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯪꯒꯤ ꯑꯦꯐꯕꯤꯒꯤ ꯄꯥꯁꯋꯥꯔꯗꯇꯨ ꯅꯤꯡꯁꯤꯡꯉꯤꯕꯣ? ꯍꯥꯏꯔꯣ꯫ ꯅꯤꯡꯁꯤꯡꯂꯕꯁꯨ ꯍꯥꯏꯗꯣꯛꯂꯨꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯩ ꯀꯥꯎꯈ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯂꯩꯁꯦꯟꯕꯤ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯅꯪꯕꯣ? ꯁꯥꯎꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯑꯕꯦꯝꯃ, ꯑꯩꯅ ꯄꯥꯈꯠꯄ ꯍꯦꯃꯟꯕꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩ ꯂꯥꯜꯂꯦ ꯑꯗꯨꯒꯤꯗꯤ꯫ ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯈꯟꯊꯕ ꯉꯝꯍꯧꯗꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯋꯥꯍꯩ ꯈꯔꯗ ꯁꯥꯟꯅꯅꯨꯅꯦ ꯍꯥꯏꯕ ꯂꯥꯏꯅꯗꯨꯃꯛ ꯈꯪꯈ꯭ꯔꯕꯅꯤ꯫ ꯉꯁꯥꯏꯅ ꯅꯨꯄꯤꯗꯨꯁꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯩ, ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯕꯕꯥꯒꯤ ꯗꯤꯟ ꯆꯠꯍꯜꯂꯣꯏ, ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯝꯕꯨꯡꯅ? ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯁꯨ ꯇꯧꯏꯅ ꯁꯨꯝ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯌꯥꯝꯃꯨꯡꯁꯦ ꯌꯥꯝ ꯈꯝꯕꯟꯕ ꯑꯗꯨꯒꯤꯅꯤ꯫ ꯀꯩꯗꯧꯕꯩ ꯆꯠꯍꯜꯂꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯄꯅꯤ꯫ ꯃꯥꯔꯁꯜ ꯅꯨꯄꯤ ꯃꯥꯕꯨ ꯈꯖꯤꯛ ꯀꯣꯟꯁꯤꯟꯕꯤ, ꯑꯕꯦꯝꯃꯒꯤ ꯊꯃꯣꯏ ꯈꯪꯗꯣꯛꯄꯅꯤ ꯌꯥꯝꯃꯨꯡꯅ꯫ ꯃꯥꯔꯁꯜ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯁꯅꯥꯅꯨꯗ ꯈꯔ ꯑꯣꯟꯁꯤꯟꯗꯨꯅ ꯈꯖꯤꯛ ꯎꯏꯁꯤꯠꯇꯅ, ꯅꯪꯅ ꯁꯤꯒꯨꯝꯕ ꯑꯃ ꯉꯁꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯈꯪꯕꯒꯤ ꯑꯩ ꯍꯥꯟꯅꯅ ꯊꯑꯣꯏꯅ ꯈꯔ ꯁꯠꯇꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯊꯔꯩꯅ ꯁꯣꯛꯄꯅꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯗ꯭ꯔꯃꯥ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯃꯥꯕꯨ ꯏꯐꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯕꯦꯝꯃꯒ ꯑꯩꯒ ꯂꯥꯞꯊꯣꯛꯅꯍꯟꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯇꯥꯏꯕꯪꯁꯤꯗꯇ ꯅꯠꯇꯦ, ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯑꯁꯥ ꯇꯧꯒꯅꯨ, ꯃꯪꯂꯥꯠꯅꯔꯒ ꯇꯣꯛꯀꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯂꯩꯁꯦꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈꯤ꯫ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯔꯁꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯗꯤ ꯈꯪꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯁꯦꯟꯕꯤꯕꯨ ꯃꯤꯅ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯅꯤ, ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯈꯟꯕꯅ꯫ ꯁꯣꯝꯗ ꯅꯤꯡꯊꯤꯕꯤꯁꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯋꯥꯡꯂꯦꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯥꯎꯁꯤꯟꯕꯤ꯫ ꯃꯈꯣꯏꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯍꯧꯖꯤꯛꯁꯨ ꯏꯔꯩꯃ ꯂꯩꯁꯦꯟꯕꯤꯗ ꯀꯔꯤꯁꯨ ꯈꯪꯍꯟꯗꯦ꯫ ꯋꯥꯐꯝꯗꯨ ꯈꯪꯍꯜꯂꯨꯔꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯕꯨ ꯍꯦꯟꯅ ꯋꯥꯔꯧꯅꯕꯒꯤ ꯃꯔꯝ ꯑꯃ ꯄꯤꯅꯤꯡꯗꯕꯒꯤꯅꯤ꯫ ꯅꯤꯡꯊꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯍꯥꯏꯔꯤ, ꯗꯗꯥ, ꯈꯪꯍꯧꯗꯦꯀꯣ, ꯃꯇꯝꯁꯦ ꯍꯧꯖꯤꯟꯈꯤꯕ ꯇꯁꯦꯡꯅ ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯀꯨꯞ ꯑꯃꯇ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯩꯅꯥꯃꯥꯗꯨ ꯍꯥꯄꯛꯄ꯭ꯔꯥ? ꯐꯪꯂꯔꯣꯏ ꯈꯟꯅ ꯃꯤꯅꯨꯡꯁꯤ ꯀꯥ ꯍꯦꯟꯅ ꯏꯈꯧ ꯂꯥꯡꯂꯛꯄ꯭ꯔꯥ? ꯃꯤꯌꯥꯝꯃꯥꯡꯗ ꯇꯝꯊꯤꯅ ꯎꯔꯤꯕ ꯃꯄꯥꯕꯨ ꯅꯨꯡꯁꯤ ꯈꯪꯗ ꯎꯍꯜꯂꯤꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯗꯗꯤ ꯂꯩꯕ꯭ꯔꯥ? ꯑꯁꯣꯟꯕ ꯃꯐꯝ ꯑꯃ ꯈꯥꯛꯇꯨꯅ ꯊꯝꯕ꯭ꯔꯥ? ꯆꯦꯛꯁꯤꯟꯅ ꯃꯥꯡꯍꯟꯗ ꯅꯨꯡꯁꯤꯕꯗꯣ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯆꯩꯅꯥ ꯈꯛꯇ ꯈꯨꯗꯣꯜ ꯇꯝꯂꯝꯕ ꯃꯄꯥꯕꯨ ꯀꯔꯤꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯑꯗꯨꯛ ꯂꯨꯝꯅ ꯂꯧꯕꯅꯣ? ꯃꯄꯥꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯡꯂꯦꯝꯕꯅ ꯌꯦꯡꯁꯤꯟꯈꯤꯗꯕꯗꯤ ꯅꯠꯇꯦ, ꯃꯥꯅ ꯃꯤ ꯅꯦꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯪꯗꯕꯅ ꯑꯣꯏꯅꯒꯦ, ꯃꯄꯥ ꯂꯥꯛꯇꯨꯅ ꯊꯦꯝꯍꯟꯒꯦ, ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝ ꯃꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯊꯤꯈꯤꯕꯅ
ꯈꯨꯗꯤꯡꯃꯛ ꯇꯥꯌꯣꯟꯅꯈꯤꯕꯅꯤ꯫ ꯃꯨꯠꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤ ꯑꯗꯨꯃꯗꯤ꯫ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤꯁꯨ ꯐꯖꯕ, ꯏꯪ ꯆꯤꯛꯄ, ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨꯃꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯤ꯫ ꯂꯩꯗ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡꯗ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯗꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯗꯦ꯫ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯂꯩꯔꯕꯅꯤꯅ ꯂꯤꯡꯖꯦꯜꯁꯨ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯅꯤꯡꯍꯟꯅꯕ ꯇꯧꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯉꯥꯜꯁꯨ ꯐꯅ ꯍꯣꯡꯗꯦ ꯍꯥꯏꯔꯒꯁꯨ ꯍꯥꯟꯅꯒꯨꯝ ꯋꯥ ꯁꯨꯡꯈꯨꯝ ꯈꯨꯝꯗꯕꯗꯨꯃꯗꯤ ꯈꯔ ꯐꯔꯦ꯫ ꯃꯁꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯂꯩꯇ꯭ꯔꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯕꯨ ꯄꯤꯖꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯥꯔꯛꯂꯒ ꯀꯣꯆ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯉꯥꯜꯒꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯂꯦꯞꯂꯒ ꯀꯧꯔꯛꯏ꯫ ꯗꯗꯥ! ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯞꯅ ꯀꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯩ ꯇꯥꯌꯣꯟꯅꯅ ꯀꯩꯅꯣ? ꯄꯥꯎꯈꯨꯝꯗꯨꯗ ꯈꯖꯤꯛꯇꯤ ꯁꯨꯛꯂꯤ ꯅꯨꯄꯤꯗꯣ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯤ, ꯆꯥꯊꯣꯛꯎꯔꯁꯤ꯫ ꯆꯥꯅꯤꯡꯗꯦ, ꯅꯪ ꯆꯥꯎꯔꯣ꯫ ꯑꯁ, ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯁꯣꯏꯈ꯭ꯔꯦꯃꯤ꯫ ꯗꯗꯥ, ꯂꯥꯛꯑꯣꯕ꯫ ꯗꯗꯥ ꯆꯥꯗꯅ ꯑꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯑꯁ, ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯁ꯭ꯋꯥꯏꯗ꯫ ꯅꯪꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯎ ꯆꯠꯂꯣ꯫ ꯑꯩ ꯉꯥꯏꯌꯨ ꯍꯥꯏꯗꯤ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯆꯥꯛ ꯆꯥꯕꯁꯤ ꯐꯥꯎꯕ ꯌꯥꯝ ꯉꯥꯡꯅꯍꯜꯂꯤ ꯑꯣꯏꯕ꯫ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇꯧꯔꯦꯀꯣ ꯅꯪ꯫ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣ꯫ ꯅꯈꯣꯜꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯕꯨ ꯑꯩ ꯑꯉꯥꯡꯕꯨ ꯄꯥꯝꯒꯅꯨ꯫ ꯑꯍꯣꯡꯕ ꯂꯩꯇꯦ, ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯁꯤꯗꯤ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯃꯔꯩ ꯀꯣꯟꯗꯨꯅ ꯆꯤꯡꯂꯒ ꯀꯧꯔꯛꯏ꯫ ꯑꯍꯣ ꯗꯗꯥꯎ꯫ ꯂꯤꯡꯖꯦꯜ, ꯆꯠꯂꯣ ꯌꯥꯝ ꯊꯨꯅ꯫ ꯅꯪ ꯑꯄꯥꯏꯄꯣꯟꯅ ꯊꯥꯔꯛꯀꯅꯤ꯫ ꯅꯈꯣꯟ ꯁꯛꯇ ꯑꯗꯨꯒ꯫ ꯊꯕꯛ ꯉꯥꯛꯇ ꯇꯧꯕꯁꯤꯗ ꯅꯪꯅ ꯁꯨꯝ ꯌꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯆꯥꯛꯀ ꯗꯗꯥꯒ ꯈꯠꯅꯕ꯭ꯔꯣ? ꯁꯥꯎꯕ ꯈꯨꯗꯤꯡ ꯆꯥꯛꯇ ꯁꯨꯝ ꯇꯥꯏꯅ ꯂꯩꯁꯤꯕꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯁꯤꯔꯁꯤ ꯆꯪꯉ ꯍꯥꯏꯗꯅ ꯃꯉꯥꯜꯒꯤ ꯅꯥꯀꯜꯗꯨꯗ ꯐꯠ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤ꯫ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯆꯠꯂꯣ꯫ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ꯫ ꯑꯩ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯖꯕꯅꯤ꯫ ꯗꯗꯥ ꯌꯥꯎꯗꯅ ꯑꯩꯗꯤ ꯆꯥꯛꯁꯨ ꯁꯨꯡꯆꯥ ꯆꯥꯔꯣꯏ꯫ ꯅꯨꯄꯥ ꯃꯥꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯑꯋꯥꯏ ꯑꯀꯨꯝ ꯑꯗꯨꯃꯛ ꯇꯧꯔꯨꯕꯗꯣ ꯇꯜꯂ ꯃꯥꯜꯂꯤ꯫ ꯆꯠꯅꯤꯡꯉ ꯆꯠꯂꯣ, ꯆꯠꯅꯤꯡꯉ ꯇꯣꯛꯎ꯫ ꯋꯥꯗꯤ ꯉꯥꯡꯀꯅꯨ, ꯅꯈꯣꯜ ꯁꯨꯡꯇ ꯇꯥꯅꯤꯡꯗꯦ꯫ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯨꯗꯅꯤ ꯂꯩꯃꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯃꯦꯝꯆꯥꯅ ꯂꯩꯃꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗꯣ꯫ ꯀꯔꯤꯅꯣ ꯏꯆꯦꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯒꯤ ꯇꯥꯏꯞꯇ ꯊꯕꯛ ꯈꯨꯗꯤꯡ ꯏꯆꯦꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯏꯕꯦꯝꯃꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯗ꯫ ꯃꯥꯅ ꯀꯜꯂꯕꯨꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯈꯩꯁꯦ ꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯃꯥꯒꯤꯁꯦ ꯅꯥꯕ ꯅꯠꯇꯦ, ꯁꯨꯅꯤꯡꯗꯕꯅꯤ, ꯅꯥꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯃꯃꯨꯛ ꯅꯥꯏ ꯍꯥꯏ꯫ ꯀꯅꯥꯅꯕꯨ ꯉꯝꯖꯗꯣꯏꯅꯣ? ꯀꯔꯝꯕ ꯃꯧꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯆꯦꯕꯨ ꯎꯀꯥꯏ ꯇꯛꯀꯤ ꯌꯥꯎꯅ ꯅꯥꯁꯤꯟꯅꯔꯤꯕꯅꯤ ꯃꯥꯒꯤꯁꯦ꯫ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯁꯤꯗ ꯍꯩꯅꯤꯡꯗꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯁꯥꯁꯤ ꯆꯥꯎꯊꯧ ꯍꯥꯏꯕꯁꯨ ꯀꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯆꯣꯛꯊꯕꯒꯤ ꯇꯧꯖꯔꯤꯅꯤꯗ꯫ ꯃꯥ ꯈꯛꯇꯔꯣ ꯃꯤꯔꯣꯜꯂꯛꯏꯁꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯆꯦ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯍꯧꯗ꯭ꯔꯒꯗꯤꯅꯦ, ꯌꯥꯏ ꯍꯥꯏꯗꯅ ꯊꯛ ꯀꯥꯔꯒ ꯅꯦꯜꯂꯛꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯋꯥꯍꯩꯗꯨ ꯂꯩꯃꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯂꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ? ꯑꯩ ꯂꯥꯛꯏ ꯀꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯦꯝꯆꯥꯁꯨ ꯍꯧꯒꯠꯂꯒ ꯃꯊꯛ ꯇꯝꯅ ꯀꯥꯔꯒ ꯂꯩꯁꯦꯍꯦꯟꯕꯤꯒꯤ ꯀꯥꯗ ꯀꯥꯔꯦ꯫ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯗꯣ ꯂꯩꯁꯦꯍꯦꯟꯕꯤꯒꯤ ꯐꯃꯨꯡ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯄꯩꯔꯞ ꯅꯨꯡꯁꯤꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯏꯁꯥꯎ ꯁꯥꯎꯅ ꯈꯣꯟꯗꯨ ꯈꯔ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯅꯨꯡꯉꯥꯏꯅ ꯑꯔꯥꯝꯗ ꯄꯣꯊꯥꯕꯤꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯄꯣꯊꯥꯕꯤꯌꯨ ꯄꯣꯊꯥꯕꯤꯌꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯤ꯫ ꯏꯆꯦꯁꯤꯅ ꯍꯅꯨꯊꯪ ꯑꯁꯤꯗ ꯃꯧ ꯑꯅꯧꯕꯤ ꯁꯥꯒꯠꯂꯦ꯫ ꯁꯣꯝ ꯁꯅꯥ ꯏꯕꯦꯝꯃꯅ ꯐꯝꯖꯥ ꯍꯦꯛ ꯆꯥꯔꯤꯕꯅꯤꯗꯣ꯫ ꯉꯝꯃꯤꯗꯀꯣ, ꯉꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯉꯝꯕꯁꯤ ꯉꯝꯃꯤꯅꯦ꯫ ꯃꯣꯏꯊꯦꯝ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯕꯨ ꯂꯣꯏꯅ ꯍꯦꯛ ꯁꯨꯝꯖꯤꯟꯕ ꯉꯝꯃꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕꯁꯦ ꯃꯈꯥꯗ ꯀꯨꯝꯃꯛꯇꯕꯤꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯕ ꯃꯈꯩ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯖꯔꯛꯏ꯫ ꯏꯅꯣꯝꯆꯥ, ꯑꯩ ꯈꯣꯡꯁꯤ ꯅꯥꯃꯟꯕꯒꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯏꯟꯗꯣꯝꯆꯥ ꯂꯥꯛꯄꯗꯣ ꯑꯩ ꯁꯦꯡꯅ ꯈꯪꯖꯍꯧꯗꯕꯅꯤ꯫
ꯏꯁꯥ ꯁꯨꯂꯨꯝꯕꯒꯤ ꯁ꯭ꯇꯦꯌꯔ ꯀꯥꯊꯣꯛ ꯀꯥꯁꯤꯡꯗꯣ ꯇꯣꯏꯅ ꯇꯧꯕꯁꯨ ꯀꯤꯖꯕꯒꯤꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯈꯪꯖꯔꯦ ꯅꯇꯥꯇꯣ ꯀꯤꯠ ꯇꯧꯕꯤꯔꯅꯨ ꯅꯪꯗꯔꯣ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯧꯔꯛꯏꯕ ꯉꯥꯛꯇꯅꯤ ꯖꯒꯠꯀꯤ ꯅꯨꯄꯤ ꯈꯨꯗꯤꯡꯁꯨ ꯃꯆꯥ ꯂꯣꯏꯅ ꯄꯣꯛꯅꯔꯤꯅꯤ ꯅꯪꯗꯧꯅ ꯑꯃꯨꯛꯇ ꯇꯧꯗꯦꯅꯦ ꯑꯗꯨ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯌꯣꯝꯂꯤꯗꯨꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯕꯅꯣ ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯂꯧꯕꯤꯔꯔꯣꯏ ꯈꯪꯗꯅ ꯅꯆꯦꯒ ꯍꯥꯏꯅ ꯁꯤꯡꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯆꯦꯗꯣ ꯑꯍꯤꯡꯗ ꯂꯣꯟꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯍꯦ ꯇꯉꯨꯝꯕꯤ ꯑꯐꯥꯎꯕꯤ ꯁꯛꯇꯥ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯤꯅꯤꯅ ꯇꯧꯖꯔꯤꯁꯦ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯦꯅꯦ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏ ꯅꯪꯒꯨꯝꯕꯅ ꯃꯧ ꯑꯣꯏꯕꯗꯨꯗꯤ ꯏꯆꯥ ꯁꯅꯥꯅꯨꯅ ꯑꯣꯏꯔꯝꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ ꯆꯥꯎꯈꯠꯇꯕꯤꯁꯤꯗꯤ ꯂꯩꯁꯦꯍꯦꯟꯕꯤꯗꯣ ꯑꯁꯨꯝ ꯈꯨꯝꯂꯝꯗꯕꯅꯤ ꯁꯅꯥꯅꯨ ꯄꯜꯂꯛꯄꯗꯨꯗꯗꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯔꯝꯕꯒ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯑꯁꯥꯎꯕꯗꯣ ꯀꯥ ꯍꯦꯟꯅ ꯎꯠꯇ꯭ꯔꯒꯁꯨ ꯍꯟꯗꯛꯇꯤ ꯈꯨꯝꯂꯩ ꯀꯩꯅꯣ ꯏꯅꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯥꯅ ꯇꯥꯛꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯅ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯅꯄꯥ ꯍꯨꯔꯥꯟꯕꯗꯨꯅ ꯆꯠꯄ ꯁꯥꯖꯠ ꯂꯤꯆꯠꯇꯨꯅꯤ ꯅꯪꯅ ꯂꯧꯔꯤꯗꯣ ꯅꯔꯝ ꯆꯠꯇꯣ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯣꯏꯌꯦ ꯏꯕꯦꯝꯃ ꯌꯥꯔꯣꯏꯀꯣ ꯏꯅꯝꯆꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯂꯩꯔꯣꯏꯈ꯭ꯔꯕ ꯏꯄꯥꯕꯨꯗꯤ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯩ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯍꯣꯏꯅꯅ ꯈꯨꯝꯂꯤꯁꯦ ꯅꯪ ꯑꯩ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯅꯦ ꯅꯨꯄꯤꯗꯣ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯂꯦ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯠꯀꯤ ꯄꯤ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯨꯝꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯥ ꯍꯩ ꯅꯪꯒꯨꯝꯕꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯐꯕ ꯄꯣꯛꯇꯧꯔꯤꯒꯦ ꯍꯥ ꯀꯨꯝꯂꯩꯅꯥ ꯆꯦꯟꯕꯤ ꯅꯪꯗꯤꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯆꯠꯈꯣ ꯏꯀꯨꯠ ꯆꯥꯕꯤ ꯏꯃꯧ ꯄꯨꯁꯜꯍꯧꯒꯦ ꯋꯥꯊꯣꯛ ꯆꯥꯎꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤ ꯆꯩꯕꯤꯌꯨ ꯑꯗꯨ ꯅꯠꯇꯗꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯕ ꯏꯆꯥꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯩ ꯌꯥꯝꯕꯨꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯁꯅꯥꯗ ꯇꯝꯕ ꯌꯥꯔꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯊꯣꯛꯈ꯭ꯔꯕꯗ ꯊꯤꯡꯒꯠꯂꯝꯕ ꯃꯄꯤꯗꯣ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯅ ꯀꯞꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯃꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯂꯒꯗꯤ ꯋꯥꯔꯤꯗꯣ ꯈꯔꯇ ꯑꯣꯏꯔꯒꯁꯨ ꯐꯔꯝꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯄꯜꯂꯝꯕ ꯑꯗꯨꯗꯗꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯄꯤꯗꯣ ꯐꯤꯖꯤꯅ ꯅꯥꯟꯊꯣꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯃꯥꯅ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯃꯦꯝꯆꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯁꯦꯍꯦꯟꯕꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯏꯃꯥꯁꯦ ꯑꯌꯤꯡꯕ ꯁꯦꯝꯖꯔꯧꯔꯥ ꯍꯣꯏ ꯌꯥꯖꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯃꯤ ꯂꯥꯛꯏꯉꯩꯗꯅ ꯀꯨꯝꯊꯔꯛꯇꯦ ꯏꯁꯥꯅ ꯁꯦꯝꯃꯒ ꯊꯛꯆꯔꯦ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯅꯥꯏ ꯀꯔꯤ ꯊꯧꯒꯜ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯂꯩꯁꯦꯍꯦꯟꯕꯤ ꯃꯦꯝꯆꯥꯅ ꯉꯥꯡꯂꯝꯕꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯂꯩꯃꯅꯝꯃꯣ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯨ ꯀꯩꯁꯨ ꯈꯥꯏꯔꯝꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯉꯝꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯩꯃꯁꯨ ꯉꯁꯥꯏꯗꯣ ꯃꯦꯝꯆꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯃꯧꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯃꯥꯒꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯒꯨꯝꯕꯗꯣ ꯅꯃꯥꯗ ꯍꯥꯏꯔꯒ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯌꯥꯔꯅꯤ ꯄꯥꯕꯣ ꯀꯩꯁꯨ ꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯁꯤ ꯈꯛ ꯇꯧꯕꯕꯨ ꯏꯃꯥꯁꯤꯁꯨ ꯊꯕꯛ ꯈꯨꯗꯤꯡ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯁꯤ ꯈꯛ ꯇꯧꯕꯗꯤ ꯀꯌꯥꯝ ꯋꯥꯗꯣꯏꯅꯣ ꯄꯥꯕꯨꯡ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯐꯤꯔꯣꯜ ꯍꯣꯡꯕꯤꯔꯨꯔꯣ ꯅꯃꯧ ꯑꯌꯤꯡꯕ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯐꯔꯦ ꯑꯗꯨꯕꯨ ꯇꯧꯔꯤꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯅ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯗ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯃꯧꯁꯤꯅ ꯃꯄꯥꯟꯗ ꯃꯪꯒꯣꯜꯒꯤ ꯋꯥꯏ ꯇꯩꯔꯒ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯕꯨ ꯑꯉꯥꯡꯁꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯄꯥꯡꯕꯤꯔꯨꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯑꯩꯁꯨꯅꯦ ꯈ꯭ꯋꯥꯡꯒꯁꯦ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯈꯔꯁꯨ ꯇꯧꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯨꯝ ꯅꯥꯎ ꯆꯥꯎꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯉꯛꯉꯛꯏ ꯑꯗꯨꯕꯨ ꯋꯥꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯗ꯭ꯔꯦ ꯂꯩꯃꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ ꯃꯦꯝꯆꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯅ ꯂꯥꯟꯅ ꯂꯧꯔꯒ ꯋꯥꯔꯧꯕꯅꯤ ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯉꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯁꯥꯗꯣ ꯋꯥꯕꯗꯁꯨ ꯂꯣꯏꯔꯕꯅꯤ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗꯅꯤ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕ ꯅꯪꯒꯅꯦ ꯑꯩ ꯁꯨꯡꯂꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯏꯄꯥꯝꯗ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ
Nong phado kak takpasida adug isau langdu kaiginami nangbo. Ho ai hayengkhaine sungtek thakjar. Nupina haibe ile adha mora haigera ai sungtak thaure ko. Adungai ko. Yu thakpase medium romantic oi hainai. Aduna akaise romance macha amadi tawsakadarugi be nangba. Chanu pai khombada makutana pop up tharaga. Kariya kanano be haide. Kanano ba ha nacha leidoraba nangna kanagi be no. Naron chum haibani nupana. Pai khomba nupidugi mataw aduda laknagi yauna. Nanau nupini gaino. Oh, pai nang pai ko ai haisin nang nungai ni bana. Punsi haiba punsi si nokningdra. Amukna harauba amukna nungai ba. Sakhangdaba kaya masu thengnaduna amatoyne chenthaminari bani.